ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯛꯇꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯕꯥꯠꯔꯨꯝ ꯇꯣꯏꯂꯦꯠꯀꯤ ꯃꯊꯛꯇꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯈꯥꯗꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯋꯥꯇꯔ ꯇꯦꯡ ꯁꯤꯟꯇꯦꯛꯁ ꯃꯌꯥꯝ ꯑꯗꯨꯝ ꯊꯝꯅꯩꯗꯅꯀꯣ ꯍꯥꯏꯔꯤꯕ ꯁꯤꯟꯇꯦꯛꯁ ꯑꯁꯤꯒꯤ ꯋꯥꯇꯔ ꯇꯦꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯃꯣꯅꯤꯇꯔ ꯇꯧꯅꯕ ꯗꯤꯚꯥꯏꯁꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯩꯈꯣꯏ ꯕꯥꯠꯔꯨꯝ ꯇꯣꯏꯂꯦꯠꯇ ꯆꯪꯉꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯂꯣꯏꯊꯣꯛꯈꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨꯝ ꯃꯥꯌꯣꯛꯅꯔꯝꯒꯅꯦꯕꯀꯣ ꯍꯥꯏꯗꯤ ꯋꯥꯇꯔ ꯇꯦꯡꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯗꯨ ꯀꯌꯥꯝ ꯌꯥꯎꯔꯤ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯆꯪꯉꯨꯔꯀꯥꯟꯗ ꯏꯁꯤꯡ ꯂꯣꯏꯊꯣꯛꯈꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨ ꯊꯦꯡꯅꯕꯤꯔꯝꯒꯅꯦꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯅ ꯂꯣꯏꯅ ꯁꯣꯜꯕ ꯇꯧꯗꯣꯏꯅꯦꯕ ꯃꯔꯝꯗꯤ ꯁꯤꯒꯤ ꯗꯤꯚꯥꯏꯁꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯇꯦꯡ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇꯁꯤꯗ ꯂꯩꯔꯤꯕꯁꯤ ꯁꯨꯃꯥꯏꯅ ꯊꯝꯃꯤꯕ ꯋꯥꯇꯔ ꯇꯦꯡ ꯑꯁꯤ ꯏꯁꯤꯡꯁꯤ ꯀꯌꯥꯝ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤ ꯃꯥꯅ 24 ꯃꯣꯅꯤꯇꯔ ꯇꯧꯔ ꯂꯩꯖꯔꯅꯤ ꯑꯗꯨꯒ ꯏꯁꯤꯡꯁꯤ 20% 30% ꯔꯤꯖꯥꯔꯞ ꯇꯧꯔ ꯊꯝꯗꯣꯏꯅꯦꯕ ꯁꯤꯒꯤ ꯍꯦꯛ ꯃꯈꯥ ꯆꯠꯈꯤꯕ ꯀꯥꯟꯗ ꯇꯨꯂꯨꯁꯤ ꯑꯣꯟ ꯇꯧꯔꯛꯑꯅꯦꯕꯀꯣ ꯑꯗꯨꯒ ꯏꯁꯤꯡꯁꯤ ꯆꯤꯡꯉꯛꯇꯣꯏꯅꯦꯕ ꯑꯗꯨꯒ ꯏꯁꯤꯡꯁꯤ ꯊꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔꯐ꯭ꯂꯣ ꯇꯧꯕ ꯏꯁꯤꯡ ꯄꯥꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯑꯗꯨꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯑꯝꯇ ꯂꯩꯔꯔꯣꯏ ꯃꯥꯅ ꯃꯊꯟꯇ ꯑꯗꯨꯝ 100% ꯌꯧꯕ ꯃꯊꯟꯇ ꯃꯨꯠꯈꯤꯗꯣꯏꯅꯦꯕꯀꯣ ꯁꯤꯗꯗꯤ ꯃꯥ ꯌꯥꯎꯔꯤꯁꯤ ꯏꯁꯤꯡ ꯂꯦꯚꯦꯜ 20% ꯇꯨꯂꯨ ꯁ꯭ꯇꯦꯇꯁꯅꯦꯕꯀꯣ ꯇꯨꯂꯨꯒꯤꯁꯤꯅ ꯑꯣꯐꯅ ꯂꯩꯔꯤꯁꯦ ꯑꯗꯣ ꯑꯣꯇꯣꯅ ꯂꯩꯔꯦ ꯄꯨꯔꯥ ꯃꯥꯁꯤ ꯐꯨꯜꯂꯤ ꯑꯣꯇꯣꯃꯦꯇꯦꯠ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯃꯤꯅ ꯁ꯭ꯋꯤꯆ ꯊꯥꯅꯕ ꯑꯗꯨꯒ ꯃꯨꯠꯊꯠꯅꯕꯒꯤ ꯃꯊꯧ ꯀꯔꯤꯝꯇ ꯇꯥꯔꯔꯣꯏꯕꯁꯤꯅ ꯃꯥꯅ ꯂꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔ ꯂꯩꯖꯒꯗꯧꯅꯤ ꯑꯗꯣ ꯁꯤ ꯏꯁꯤꯡꯁꯤ 20%ꯁꯤꯒꯤ ꯃꯈꯥꯗ ꯁꯤ ꯏꯁꯤꯡꯁꯤ ꯌꯥꯝꯅ ꯌꯥꯎꯗ꯭ꯔꯕꯅꯤ 20%ꯒꯤ ꯃꯈꯥꯗ ꯂꯥꯟꯊꯗꯣꯏ ꯉꯥꯏ ꯂꯩꯔꯕꯅꯦꯕ ꯍꯧꯖꯤꯛꯁꯦ ꯂꯥꯟꯊꯔꯀꯥꯟꯗ ꯀꯃꯥꯏꯅ ꯊꯣꯛꯂꯛꯏ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯊꯥꯗꯣꯛꯑ ꯊꯝꯃꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯁꯤ ꯌꯦꯡꯉꯁꯤꯀꯣ ꯃꯥꯒꯤ ꯁꯤꯒꯤ ꯇꯨꯂꯨꯅ ꯁꯤ ꯂꯩꯔꯦꯀꯣ ꯁꯤꯁꯦ ꯑꯗꯣ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯊꯥꯗꯣꯛꯑ ꯊꯝꯃꯦ ꯑꯗꯣ ꯃꯥꯒꯤ 20%ꯗꯒꯤ ꯂꯥꯟꯊꯔꯕ ꯀꯥꯟꯗ ꯃꯊꯟꯇ ꯑꯣꯟ ꯇꯧꯖꯔꯛꯑꯅꯤ ꯁꯤꯁꯦ 이게 20%가 값이 좋다 그래 그가 신기함이 나오더니 저희가 또 스테이터스나 온라인 또 해야지